ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯕꯤꯀꯥꯁ CNBSꯅ ꯏꯀꯣꯡꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯃꯥꯏꯕ ꯍꯅꯨꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯛꯄ ꯀꯔꯤ ꯊꯣꯔꯛꯄ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯒ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯁꯥ ꯅꯣꯝꯂꯒ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯍꯧꯗꯣꯔꯛꯄꯗꯨꯗ ꯃꯃꯤꯠ ꯃꯃꯥꯏ ꯈꯪꯁꯤꯡ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯕ? ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ! ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯈꯣꯃꯩ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯍꯥꯛꯇꯤ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯔꯛꯄꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯑꯃꯨꯛ ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠꯀꯤ ꯋꯥꯇꯣꯜ ꯂꯣꯡꯈꯤꯕ ꯃꯇꯝ ꯑꯣꯏꯔꯝꯂꯦ꯫ ꯅꯤꯄꯥ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯈꯣꯃꯩꯕꯨ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯆꯤꯡꯊꯩ꯫ ꯈꯣꯃꯩꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯂꯒ ꯃꯃꯤꯠꯇꯨꯕꯨ ꯅꯣꯏꯔꯤ꯫ ꯂꯥꯎ, ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ꯫ ꯈꯣꯃꯩꯁꯨ ꯃꯃꯤꯠꯇꯨ ꯅꯣꯏꯔꯒ ꯃꯄꯥꯜ ꯊꯣꯛꯂꯛꯏ꯫ ꯅꯨꯡꯁꯥ ꯃꯉꯥꯜ ꯈꯖꯤꯛ ꯐꯪꯂꯒ ꯂꯩꯔꯝꯂꯤꯕꯗꯨꯗ ꯃꯁꯥꯗꯨ ꯃꯃꯤꯠꯀꯗꯨ ꯏꯊꯛ ꯊꯛꯀꯠꯂꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯂꯩꯔꯛ ꯈꯨꯜꯂꯛ ꯑꯗꯨꯗ ꯃꯤꯌꯥꯝꯁꯤꯡꯅ ꯁꯣꯅ ꯇꯤꯜꯂꯔꯦ꯫ ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯑꯃꯗ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯀꯣꯏꯆꯠ ꯆꯠꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕꯒꯤ ꯃꯑꯣꯡ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥ ꯀꯥꯔꯒ ꯀꯔꯤꯅꯣ ꯇꯧꯔꯛꯏꯁꯤꯅ? ꯇꯥꯗ, ꯋꯥ ꯉꯥꯡꯒꯅꯨ, ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ꯫ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯒꯗꯤ ꯊꯣꯡꯒꯥꯜ ꯑꯃꯒꯤ ꯊꯣꯡꯒꯥꯜ ꯃꯇꯥꯏꯗꯨꯗ ꯍꯦꯛꯇꯃꯛ ꯀꯩꯊꯦꯜꯁꯦ ꯃꯉꯥꯏꯔꯦ ꯂꯩꯖꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥꯁꯨ ꯄꯨꯊꯣꯛꯇꯨꯅ ꯌꯣꯟꯅꯕ ꯀꯣꯡꯒꯥꯏ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯃꯔꯛ ꯑꯗꯨꯗ ꯃꯁꯥꯗꯨ ꯁꯣꯟꯅꯔꯕ ꯃꯄꯥꯡꯒꯜ ꯏꯌꯥꯎ ꯌꯥꯎꯗ꯭ꯔꯕ ꯃꯤ ꯀꯌꯥꯗꯨꯅ ꯊꯜꯂꯤ꯫ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗ꯭ꯔꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯅ ꯄꯣꯠꯁꯤꯡ ꯑꯗꯨꯕꯨ ꯂꯩꯕꯣꯏ ꯌꯦꯡꯕꯣꯏ ꯇꯧꯅꯔꯤ꯫ ꯃꯌꯥ ꯀꯥꯡꯉ ꯌꯦꯡꯂꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯈꯣꯃꯩꯒꯤ ꯃꯈꯨꯗꯥꯡꯗꯣ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯑꯗꯨꯃꯛ ꯄꯨꯔꯛꯂꯤ꯫ ꯁꯦ, ꯑꯩꯈꯣꯏꯒꯤ ꯅꯨꯡꯖ꯭ꯔꯦꯡ ꯀꯩꯊꯦꯜꯅꯤ꯫ ꯃꯁꯤꯒꯤ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕꯁꯤꯗ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯁꯣꯅ ꯇꯤꯜꯂꯔꯤꯕꯁꯤ ꯎꯔꯕ꯭ꯔꯥ? ꯀꯔꯤꯅꯣ ꯇꯥꯗ ꯇꯧꯔꯤꯕꯁꯤꯕꯨ? ꯋꯥ ꯉꯥꯡꯒꯅꯨ, ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ꯫ ꯅꯪ ꯅꯈꯨꯠꯇ 8 ꯁꯦꯟꯒꯗꯤ ꯌꯥꯎꯔꯛꯄ꯭ꯔꯥ? ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ ꯇꯥꯗ꯫ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ? ꯅꯤꯄꯥ ꯑꯗꯨ ꯄꯨꯔꯛ ꯄꯣꯠ ꯌꯣꯜꯂꯔꯤꯕ ꯑꯃꯒꯤ ꯃꯅꯥꯛ ꯆꯪꯂꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯐꯨ ꯐꯨꯔꯤꯠ ꯈꯥꯎꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯁꯦꯅꯦ ꯈꯔ ꯂꯧꯊꯣꯛꯏ꯫ ꯑꯗꯨꯒ ꯄꯤ꯫ ꯋꯥ ꯉꯥꯡꯅꯗꯦ ꯌꯣꯜꯂꯤꯕ ꯅꯤꯄꯥ ꯑꯗꯨꯅꯁꯨ ꯈꯥꯎ ꯃꯆꯥ ꯑꯃꯈꯛꯇ ꯈꯨꯖꯣꯞ 10 ꯃꯉꯥꯃꯨꯛ ꯀꯜꯂꯤ ꯍꯥꯏꯔꯒ ꯆꯦꯡ ꯑꯗꯨ ꯍꯥꯞꯄꯛꯏ꯫ ꯃꯗꯨꯕꯨ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯅꯤꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯣꯃꯩꯒꯤ ꯃꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯁꯤꯡꯉꯛꯏ꯫ ꯈꯣꯃꯩꯅ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯇꯥꯗ! ꯃꯈꯨꯗꯥꯡ ꯑꯗꯨ ꯀꯟꯊꯣꯛꯏ꯫ ꯅꯤꯄꯥ ꯑꯗꯨꯅ ꯁꯧꯔꯥꯡꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯅ ꯃꯃꯥꯏ ꯅꯛꯁꯤꯜꯂꯛꯂꯒ ꯋꯥ ꯉꯥꯡꯒꯅꯨ, ꯌꯨꯝꯗ ꯆꯪꯉꯁꯤꯔꯣ? ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯨ ꯇꯥꯗ? ꯅꯪ ꯌꯥꯝ ꯈꯪꯅꯤꯡꯕ꯭ꯔꯣ? ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯈꯛꯇꯪ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯑꯁꯨꯝꯅ ꯀꯩꯊꯦꯜ ꯐꯝꯕ ꯌꯥꯔꯔꯤꯕ? ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯥꯗ? ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯗꯨ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯛꯄꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯃꯛ ꯄꯥꯡ ꯇꯤꯡꯂꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯍꯨꯝ ꯑꯗꯨ ꯃꯌꯥ ꯀꯥꯡꯉꯩ ꯃꯁꯥꯗꯨ ꯏꯅ ꯄꯨꯡꯇꯩ ꯇꯩꯔꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯨꯛꯁꯨ ꯈꯣꯃꯩ ꯃꯁꯥꯗꯨ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯤ꯫ ꯈꯣꯃꯩꯅ ꯇꯥꯗ, ꯑꯩꯕꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ꯫ ꯑꯩꯒꯤ ꯂꯩꯖꯕ 8 ꯁꯦꯟ ꯑꯁꯤ ꯄꯨꯊꯣꯛꯂꯒ ꯆꯦꯡ ꯈꯨꯖꯨꯞ 15 ꯋꯥꯠꯂꯤꯕꯁꯤꯅ ꯃꯁꯤꯅ ꯃꯊꯪꯒꯤ ꯀꯩꯊꯦꯜ ꯑꯁꯤ ꯍꯪꯉꯛꯄ ꯃꯇꯝ ꯐꯥꯎꯕ ꯂꯦꯟꯕ ꯌꯥꯅꯅꯕ ꯑꯩ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ ꯅꯈꯨꯠꯇ 8 ꯁꯦꯟ ꯑꯃꯠꯇꯁꯨ ꯌꯥꯎꯔꯛꯇꯅ ꯋꯥꯍꯟꯒꯗꯧꯔꯤꯕ ꯆꯦꯡꯁꯦ ꯅꯪ ꯑꯩ ꯄꯨꯂꯞ ꯆꯥꯃꯤꯟꯅꯒꯗꯧꯔꯤꯕ? ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯁꯤ ꯍꯥꯏꯔꯒ ꯅꯤꯄꯥꯗꯨ ꯅꯤꯡꯕ ꯀꯥꯏꯅ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯄꯣꯐꯝ ꯐꯝꯕꯤ ꯍꯅꯨꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃꯅ ꯅꯥꯀꯜꯗ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯄꯣꯠ ꯇꯝꯂꯤꯉꯩꯗ ꯇꯞ ꯂꯥꯎꯅ ꯀꯔꯤꯒꯨꯝꯕ ꯃꯌꯣꯝ ꯑꯃ ꯅꯤꯄꯥꯗꯨꯅ ꯂꯥꯝꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯖꯣꯝ ꯂꯥꯎꯔꯕ ꯐꯨꯔꯤꯠ ꯑꯗꯨꯗ ꯌꯦꯞꯁꯟꯈ꯭ꯔꯦ꯫ ꯈꯣꯃꯩꯁꯨ ꯂꯀꯛ ꯌꯦꯡꯅ ꯅꯤꯄꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ꯫ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯪꯉꯛꯂꯦ ꯍꯥꯏꯔꯒ ꯃꯪꯒꯣꯜ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯅꯤꯄꯥ ꯃꯆꯥ, ꯃꯐꯝ ꯑꯁꯤꯗꯅꯦ ꯊꯥꯕꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃꯈꯛ ꯑꯁꯨꯝꯅ ꯀꯩꯊꯦꯜ ꯍꯥꯡꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯥꯏꯕ ꯅꯣꯡꯕꯥꯟ ꯑꯗꯨꯅ ꯄꯥꯝꯂꯔꯕꯗꯤ ꯃꯍꯥꯛꯅ ꯍꯥꯡꯉꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯔꯛꯇ ꯃꯇꯣꯏꯅꯁꯨ ꯂꯥꯎꯊꯣꯔꯛꯄ ꯌꯥꯎꯒꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯋꯥꯍꯪ ꯄꯍꯪ ꯇꯧꯔꯤꯕ? ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤ꯫ ꯅꯪ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯃꯈꯥ ꯇꯥꯅ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯊꯕꯒꯤ ꯑꯌꯥꯕ ꯑꯩꯅ ꯄꯤꯗ꯭ꯔꯤ꯫ ꯁꯤ ꯍꯥꯏꯔꯒ ꯅꯤꯄꯥꯗꯨ ꯏꯃꯨꯡ ꯑꯗꯨꯗ ꯆꯣꯡꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯣꯡꯗꯨ ꯘꯝ ꯂꯣꯟꯁꯤꯟꯈꯤ꯫
ꯈꯣꯃꯩꯅ ꯊꯣꯡ ꯑꯗꯨꯕꯨ ꯊꯤꯜꯂꯤ ꯍꯥꯏꯔꯒ ꯇꯥꯗ ꯇꯥꯗ ꯏꯃꯨꯡꯗꯨꯗꯒꯤ ꯁꯧꯔꯥꯡꯅꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡ ꯇꯥꯗ ꯀꯧꯗꯦ ꯉꯔꯥꯡꯗꯒꯤ ꯂꯥꯛꯂꯒ ꯂꯩꯃꯤꯟꯅꯔ ꯐꯥꯎꯕ ꯑꯩꯒꯤ ꯃꯤꯡ ꯐꯥꯎꯕ ꯍꯪꯗꯕ ꯑꯩꯒꯤ ꯃꯤꯡ ꯂꯥꯛꯄ ꯀꯧꯏ ꯂꯥꯛꯄ ꯑꯣ ꯇꯥꯂꯛꯄ ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯪꯉꯣ ꯑꯣꯏꯊꯣꯛꯇꯕꯅꯤ ꯃꯗꯨꯗꯒꯤ ꯊꯣꯡ ꯐꯅ ꯊꯤꯜꯂ ꯍꯥꯡꯉꯣ ꯍꯥꯏꯔꯕꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯈꯣꯃꯩ ꯀꯗꯥꯏꯋꯥꯏꯗ ꯆꯪꯖꯐꯝ ꯂꯧꯒꯗꯧꯔꯤ ꯃꯛ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯑꯆꯠ ꯑꯋꯣꯡ ꯑꯃꯗꯤ ꯄꯣꯠ ꯌꯣꯜꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯗꯅ ꯌꯦꯡꯂꯔꯤ ꯃꯍꯥꯛꯇꯤ ꯉꯔꯥꯡꯗꯒꯤ ꯆꯥꯛꯀ ꯆꯥꯗꯕꯒ ꯑꯣꯏꯔꯦ ꯆꯥꯛ ꯂꯥꯝꯕꯗ ꯂꯣꯏꯔꯕꯅꯤ ꯅꯤꯄꯥ ꯃꯁꯥ ꯃꯎ ꯐꯕ ꯑꯃꯈꯛꯅ ꯐꯝꯂꯤꯕ ꯎ ꯃꯪꯒ꯭ꯔꯥ ꯀꯌꯥ ꯃꯀꯛ ꯀꯛꯂꯒ ꯌꯣꯜꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯏꯔꯞ ꯆꯪꯁꯤꯜꯂꯦ ꯍꯥꯏꯔꯒ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯃꯁꯥꯗꯨ ꯍꯨꯠ ꯂꯥꯎꯅ ꯂꯩꯔꯒ ꯎ ꯃꯪꯒ꯭ꯔꯥ ꯃꯀꯛ ꯑꯃꯈꯛ ꯌꯦꯞꯈ꯭ꯔꯤ ꯐ꯭ꯔꯤꯈꯥꯎꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯔꯞ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯂꯥꯛꯏ ꯀꯔꯤꯃꯇ ꯈꯪꯍꯧꯗ꯭ꯔꯦ ꯄꯣꯠ ꯌꯣꯟꯕ ꯅꯤꯄꯥ ꯑꯗꯨꯅꯁꯨ ꯑꯗꯨꯒ ꯃꯁꯤ ꯑꯃ ꯌꯧꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯒ ꯐ꯭ꯔꯤꯈꯥꯎꯗꯒꯤ ꯎ ꯃꯪꯒ꯭ꯔꯥꯗꯨ ꯂꯧꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯃꯀꯨꯗꯨ ꯈꯣꯛꯂꯒ ꯀꯗ꯭ꯔꯧ ꯁꯥꯏ ꯑꯍꯤꯡꯕ ꯎ ꯃꯪꯒ꯭ꯔꯥꯅꯤ ꯍꯥꯎꯏ ꯑꯃꯨꯛ ꯍꯥꯎꯈ꯭ꯔꯦꯗ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯃꯇꯨꯡ ꯑꯗꯣꯝꯗ ꯅꯤꯄꯥ ꯑꯃꯅ ꯊꯦꯡꯖꯤꯜꯂꯛꯏ ꯃꯈꯨꯠꯅ ꯄꯥꯏꯔꯝꯂꯤꯕ ꯎ ꯃꯪꯒ꯭ꯔꯥꯗꯨ ꯈꯪꯍꯧꯗꯅ ꯂꯩꯕꯥꯛꯇ ꯄꯣꯞ ꯇꯥꯈꯤ ꯃꯗꯨꯗꯒꯤ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯇꯥꯞ ꯂꯥꯎꯅ ꯈꯨꯟꯒꯠꯂꯒ ꯏꯐꯨꯜ ꯑꯗꯨꯕꯨ ꯇꯩꯊꯣꯛꯂꯒ ꯍꯥꯏ ꯅꯤꯄꯥ ꯑꯗꯨꯗ ꯈꯣꯃꯩꯅ ꯅꯃꯤꯠꯇꯨ ꯍꯟꯅ ꯇꯨꯝꯅ ꯌꯦꯡꯉꯒ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯁꯣꯏꯈꯤꯕꯅꯤ ꯁꯥꯎꯕꯤꯒꯅꯨ ꯀꯔꯤꯒꯤ ꯁꯣꯏꯕ ꯑꯩꯒꯤ ꯎ ꯃꯪꯒ꯭ꯔꯥ ꯃꯇꯦꯛꯁꯦ ꯂꯩꯕꯥꯛꯇ ꯇꯥꯈ꯭ꯔꯦ ꯀꯟꯊꯣꯛꯄꯁꯨ ꯆꯠꯇ꯭ꯔꯤ ꯏꯐꯨꯟ ꯉꯥꯛꯇ ꯉꯥꯏꯔꯦ ꯅꯪꯅ ꯑꯃ ꯁꯤꯡꯒꯗꯕꯅꯤ ꯅꯤꯄꯥ ꯑꯗꯨ ꯂꯀꯛ ꯑꯩꯗꯤ ꯁꯤꯟ ꯌꯥꯎꯔꯛꯇꯦ ꯀꯔꯤꯒꯤ ꯌꯥꯎꯗꯕ ꯃꯌꯥꯡ ꯏꯀꯪ ꯀꯪꯉꯣꯏ ꯃꯁꯥꯗꯨ ꯋꯥꯡ ꯆꯥꯎꯔꯗꯅ ꯈꯣꯃꯩꯅ ꯅꯤꯄꯥ ꯑꯗꯨꯒꯤ ꯐꯨꯔꯤꯠ ꯃꯆꯤꯗꯨ ꯄꯥꯏꯔꯒ ꯃꯁꯥꯗꯨ ꯃꯨꯛꯂꯤ ꯑꯗꯨꯕꯨ ꯅꯤꯄꯥ ꯑꯗꯨꯗꯤ ꯃꯆꯤ ꯀꯌꯥꯕꯨ ꯂꯦꯡꯗꯤ ꯈꯣꯃꯩꯗꯒꯤ ꯑꯃꯗꯨꯅ ꯍꯦꯟꯅ ꯃꯁꯥ ꯐꯩ ꯈꯣꯃꯩꯗꯤ ꯃꯌꯥꯡ ꯏꯀꯪ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯤꯄꯥ ꯑꯗꯨꯅ ꯊꯥꯗꯣꯛꯑꯣ ꯑꯩ ꯆꯠꯂꯒꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯅ ꯈꯣꯃꯩꯒꯤ ꯃꯇꯨꯡ ꯑꯗꯣꯝꯗ ꯃꯃꯤꯠꯇꯨ ꯌꯦꯡꯂꯒ ꯑꯀꯤꯕ ꯐꯪꯅ ꯂꯥꯎꯔꯤ ꯈꯣꯃꯩꯅ ꯑꯗꯨꯗꯤ ꯑꯆꯥ ꯊꯛꯄꯤꯔꯝꯃꯣ ꯑꯩꯒꯤ ꯎ ꯃꯪꯒ꯭ꯔꯥꯁꯤꯒꯤ ꯃꯍꯨꯠꯇ ꯁꯦ ꯂꯧꯔꯨꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯐꯤꯔꯤꯠ ꯈꯥꯎꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯆꯥꯄꯣꯠ ꯉꯥꯃꯨꯛ ꯑꯃ ꯄꯤꯔꯝꯃꯤ ꯃꯗꯨꯕꯨ ꯂꯧꯍꯧꯔꯦ ꯍꯥꯏꯔꯒ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯍꯦꯛꯇ ꯋꯥꯡ ꯆꯥꯎꯔꯔꯕ ꯉꯔꯥꯡꯒꯤ ꯅꯣꯡꯕꯥꯟ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕ ꯃꯥꯟꯕꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯃꯍꯥꯛ ꯄꯥꯏꯔꯝꯂꯤꯕ ꯄꯣꯠꯇꯨ ꯐ꯭ꯔꯤꯈꯥꯎꯗꯨꯗ ꯍꯥꯞꯆꯤꯟꯈꯤ ꯃꯍꯥꯛ ꯂꯥꯛꯄꯗꯒꯤ ꯈꯔ ꯂꯥꯡꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯇꯧꯅꯔꯤ ꯃꯛꯂꯛ ꯅꯤꯛꯅꯅ ꯈꯣꯃꯩꯁꯨ ꯅꯥꯀꯜ ꯑꯃꯗ ꯊꯩꯔꯒ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯅꯣꯡꯕꯥꯅ ꯉꯥꯏꯈꯣ ꯅꯤꯄꯥ ꯃꯆꯥ ꯑꯩꯕꯨꯔꯥ ꯅꯪ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯗꯅꯣ ꯐꯅꯕ ꯅꯨꯡꯁꯤꯔꯤꯅꯤ ꯑꯩ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯂꯩꯅꯤꯡꯕ꯭ꯔꯥ ꯉꯥꯛꯄꯤꯒꯅꯤ ꯑꯉꯝꯕ ꯅꯠꯇꯦ ꯏꯄꯨ ꯅꯣꯡꯕꯥꯟ ꯀꯧ ꯅ ꯍꯥꯏꯔꯤꯉꯩꯗ ꯃꯁꯥꯗꯣ ꯑꯀꯤꯕꯅ ꯍꯦꯟꯃꯟꯗꯅ ꯁꯦꯠꯂꯤꯕ ꯈꯪꯉꯥꯎ ꯑꯗꯨꯗ ꯃꯌꯨꯡ ꯆꯤꯠꯊꯔꯛꯂꯦꯗꯣ ꯈꯣꯃꯩꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯅꯣꯛꯃꯤ ꯃꯆꯤꯟ ꯈꯨꯝꯗꯅ ꯅꯣꯛꯅꯩ ꯅꯣꯡꯕꯥꯟ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯛꯄꯗ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯂꯩꯁꯜ ꯂꯨꯛꯊ ꯂꯩꯅꯔꯤ ꯈꯣꯃꯩꯅ ꯏꯄꯨ ꯅꯣꯡꯕꯥꯟ ꯑꯩ ꯊꯥꯕꯨꯝ 3 ꯈꯛꯇꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯅ ꯂꯩꯍꯟꯕꯤꯌꯨ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯏꯔꯝꯗꯝꯗ ꯆꯠꯆꯈ꯭ꯔꯒꯦ ꯀꯔꯤ ꯍꯥꯏꯕ ꯑꯩꯅ ꯉꯔꯥꯡ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯈꯤꯕ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈ꯭ꯔꯒꯦꯕ ꯁꯣꯏꯗꯅ ꯍꯜꯂꯟꯒꯅꯤ ꯑꯗꯨꯁꯨ ꯅꯪꯒꯤ ꯑꯁꯤꯕ ꯊꯋꯥꯏꯗ ꯑꯣꯏꯅ ꯈꯥꯡꯅ ꯅꯣꯛꯏ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯀꯤꯕꯒ ꯂꯣꯏꯅꯅ ꯌꯦꯡꯅꯔꯤ ꯅꯣꯡꯕꯥꯟ ꯂꯥꯎ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯃꯈꯨꯗꯥꯡꯒ ꯄꯥꯏꯔꯒ ꯅꯣꯡꯕꯥꯟꯅ ꯈꯣꯃꯩ ꯑꯁꯤꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯤ ꯈꯣꯃꯩꯗꯤ ꯐꯅ ꯌꯥꯖꯗꯕꯅꯤ ꯃꯁꯥꯗꯣ ꯁꯔꯣ ꯆꯤꯡꯏ ꯃꯗꯨꯗꯒꯤ ꯅꯣꯡꯕꯥꯟꯒꯤ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯈꯣꯃꯩꯕꯨ ꯁꯦꯒꯥ ꯑꯗꯨꯗ ꯌꯦꯞꯂꯒ ꯄꯨꯔꯛꯂꯤ ꯅꯤꯄꯥ ꯅꯤꯄꯤ ꯀꯌꯥ ꯃꯈꯣꯏꯒꯤ ꯀꯩꯊꯦꯜꯁꯤꯗ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯁꯤꯅꯗꯤ ꯈꯣꯃꯩꯕꯨ ꯍꯤꯡꯉꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯦꯡꯍꯧꯔꯤ ꯈꯣꯃꯩꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ ꯑꯣꯏꯔꯤꯕꯁꯤ ꯁꯨꯝ ꯂꯥꯛꯄꯗ ꯁꯨꯛꯂꯔꯕ ꯂꯝꯕꯤ ꯑꯆꯧꯕ ꯑꯃꯗ ꯆꯪꯉꯛꯏ ꯅꯥꯀꯜꯗ ꯎ ꯋꯥ ꯀꯌꯥꯅ ꯄꯤꯛ ꯊꯟꯕ ꯌꯦꯡꯂꯤ ꯑꯁꯨꯃꯛ ꯂꯝꯕꯤ ꯑꯁꯤꯕꯨ ꯑꯗꯨꯒ ꯁꯨꯝ ꯆꯪꯉꯛꯂꯒ ꯆꯥꯎꯔꯔꯕ ꯌꯨꯝ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯌꯨꯝꯗꯨꯗ ꯆꯪꯉꯛꯏ ꯃꯤꯖꯥꯎ ꯃꯤꯁꯥꯡꯅ ꯂꯩꯒꯗꯕ ꯌꯨꯝ ꯁꯨꯃꯥꯡ ꯑꯗꯨꯗ ꯄ꯭ꯔꯣꯞ ꯂꯥꯎꯅ ꯊꯥꯗꯔꯦ ꯍꯥꯏꯔꯒ ꯈꯣꯃꯩꯕꯨ
ฮ่าฮ่าฮ่าฮ่าฮ่าอีนี่ขอไม่สุเสียนกี่เกต้าวิน้องบ้านนี้มาคุยตัวมีอะไรคุยปีตุนะขอไม่กี่มาเร่งบาลักจะพายขอไม่มาซีเล็งบังคับทีง่ายคนที่กี่กันนู่นนี่ป้ามาซะออนทุ่งนั้นง่ายนี่มาซีกิสานาปวดชีดิฮ่าฮ่าฮ่าขอไม่ซีบุมาหักนะสานาปวดโอยนะขันเลยขอไม่สู้เสียนบังคับละรวยขันละระดับนะมาหักกี่นะยังละกันเลยน้องบ้านซีดาดูกะอีท่าท่าจะตั้งขอไม่นะอีปุ่นน้องบ้านอีปุ่นเช่ถ้าเสียงนั้นมีระหิงชาบระก็รีเฮ้ยบุหิงชาบระมีระกายนะเฮ้ยไอ้สิการีมาเลยอีปุ่นดีขังดีหิงชาบมาเลยก็รีให้บ้าขอไม่ดูน้องบ้านที่สวนกำเสลักปะดามาไม่ก็ดูเอ็ดนุกสิอากันมันหุ่มโตก็อีตัวมาสานกับป้าว่าฟังมาดูอันนี้รักชูนะไอ้กี่พัมดาให้กันอูระบระยังงูยาให้ระกะมากี่ยุ่งกี่พักล่างอดูได้ยังไงอูเรมีมาโกกิสารุกยาเทละกันเลยรีบดูมาดูอูระกี่บัดลอยขอไม่เราสิดาพัมมุลงอีปามจ้าไอ้เนี่ยนังบุยุ่มมาสิดาปุรักลีบักยามารัมมีน้องนี่ให้ดนะนังบุขังละระกี่มาตากุมปุรักปะนี่อดูก็นังนักขังกะตบมาดียุ่มมาสิดากี่ทุกข์บักนังหกจิกสีกันนี่ฮอเรลสีกันนี่ให้บ้าขนาดชุดตั้มบังอัมดีใครให้บ้าอีปุ่นน้องบ้านไอ้ว่ามาขัดตารักันนังกิสันการีสันยังงูไอ้กี่นักหาสิลอยนี่มักไปรักทำมันยังนี่มาคิอูรีมาคิสันนะดูมาไม่ให้นะสัจิกสารีบัดสันการีดูสุไลรีบัดสันการีมันนักตุตามุกสังเกตเอาอีอาดูคนน้องบ้านยาดีมาดูที่ขังเอาตัวน้องบ้านมานาตัวนั้นสังนะจินขัดละกะมากี่ยงกี่อิมุงมาชมดาฟัดยิงดูทางเรามีกุบตาลากตัวอินทูรัมเลยหายเรื่องขโมยบุอิมุงดำน้ำเจนสันกีมาตั้งแต่จับจารีขัดละระดับมาหักสูสันการีทำลีบาดอมดาเส้นสิลักนับคนนับอดูบุอิมุงมาชมดาดำเหล่ากี่มามุขโคลมาตายมาอยู่พักไปไกลบ่อยมาฟังมาซีดีกี่มาเข้าท่าดันเส้นทอรักเลยมาไม่ทางเดียวหูหันตัวรักปดาไกเทียละตัวตาร์ไกเทียละสิ่งมีโอวิสิงสินอุคราบดีมาหงัสให้กิดุนิขังครกันยี่ตนะมากีฟรีอัดล็อกทุกละกันมาไม่ดูกุบชัลีอะก็อีบัดตัวที่ยังก็มาทำได้คาริกอมบาข้าวมาชากายาไปเรื่องอะไรรีบัดตัวมาหักสังเสลักเลยมานักนักเสลักปดสิ่งนี้หายไปตัวขังเลยมาตัวที่ข้าวมาชานี่ขังทับมาคุดละตัวนั้นเล่าเรื่องหายเลยกะยามนะหายในสิ่งนะมาเงียบตัวนั้นปวดเลยดูว่ามาคนน้ำมันน้ำสิ่งกายโยลรีบัตุตะกี้มาพูดอันนี้หุ่มสุยบเลยคารีมาตะขังอูดีฮานเด็กเขาเนี่ยขุรานบัสินพมาให้บัสิมาดีมากิดีคุลอยบีให้นั่นจะบีมาพูดมาฮักกิมาวังมักแต่ดาปวดหัวบังบักิมาติกเลยระบานี้ขโมยดีทุนะปวดลำเสียมสิ่งนั้นปรับทุนะอาหารมาฮักเนี่ยเลยลำบยุมลากบักิมายุมดูทำเนี่ยเลยชุมางัดติกเล็บปะตาลักปะเขาอดูบุทงหางตัวรักดีมาดูที่มาหักเนี่ยปรับสังเลหายเลยกะทงอดูดูมาคงปากนั้นดูบลองนักก้อยทงเดสบากพังหางตัวครีสักคนมาดูดาสักดูงี้ตัวรักเลยรำลีบุตรอุเรลักปะเช้านะยิงลักลีโอ้ตาลักปะไอ้เนี่ยเสียงอามาดีเอ็นสังการิกระลอยเนี่ยปุรักละบันก็รีให้วะมายากางวยทอเรงตาเสียงนะเสียงอามาดีมานามาสิงปุรักลีบุตรบุตรฮาราอุบันลอยครีลักปะมาดูที่ปรับจังเสลกามาคิดห้องดูอามุเสียงอักบรอนทานลอนชันครีดูกะเสียงมาดีมานามาสิงบุตับลอกเสลกามาหักนะสักคนมาดูจังเสลกาไปงวยทำครีลักปะโลสักเสสักสิโลคาร์กทักตีมัชชีนดีอุบันงั้นสิดิปุสิเป็นไงสักดาบันอดูตาลับปะไอ้สิรำกระดับกิสัมนาเดลิปนีกริตอร์บะหิงชาบันอุบันโดทลอยอดูกะไอสิบมาหักนะมาคุดตัวน้องไปเรื่องเสกาดูดีเย็บกระปุรีบันนี่มายุ่มตั้มนะยังอิสฮาสิเด็กมาคิหุมันเตยริบสิยมาเสกาดูดีเย็บกิมาจุดที่เนี่ยมาคิมายุ่มดัดสังใบตันใจยังนี่หายเรื่องไอเขาทำให้มาฟังมาสิเดเสลักริบสินี่คาริหายบันนี่ปามาชาสิรำนี่ดาขจิกตังไอจะช่างน่าเดลิอีดาอดูนั่นตาลักปะไอยุ่มสิเด็กมาปาลกัทุกเชอร์ไรไอ้ยามกีริงนี่ปามาชาอดูที่คำดองนี่ไอ้ควายนี่มาพามสิเดลัยบัดยารุยดอริยุ่มมาสิเดสวยเดนมาหักนลากันนี่
ꯌꯨꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯈ꯭ꯔꯕꯅꯤ ꯀꯔꯝꯅ ꯈꯪꯈ꯭ꯔꯤꯕ ꯑꯩꯅ ꯆꯪꯉꯛꯄ ꯊꯣꯛꯂꯛꯄ ꯃꯥꯅ ꯎꯁꯨ ꯎꯍꯧꯗꯅ ꯉꯔꯥꯡꯇ ꯍꯥꯏꯔꯤꯕꯗꯨꯅꯤ ꯅꯤꯄꯥ ꯃꯆꯥ ꯑꯃꯥꯏꯕ ꯅꯣꯡꯕꯥꯟ ꯑꯔꯥꯏꯕ ꯅꯠꯇꯦꯗꯅ ꯃꯍꯥꯛꯅ ꯎꯗ꯭ꯔꯤꯉꯩ ꯃꯌꯨꯝꯗꯒꯤ ꯆꯦꯜꯂꯛꯄꯅꯤꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯃꯍꯥꯛꯅ ꯊꯤꯕ ꯂꯥꯛꯀꯅꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒꯅꯤꯅ ꯑꯗꯨꯒ ꯑꯃꯅ ꯃꯥꯒꯤ ꯃꯈꯨꯠꯇꯕꯨ ꯅꯍꯥꯛ ꯇꯥꯈ꯭ꯔꯕꯗꯤ ꯍꯤꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨꯃꯗꯤ ꯂꯩꯇꯦ ꯃꯤꯌꯥꯝ ꯃꯥꯡꯗꯅ ꯊꯕꯥꯛ ꯑꯗꯨ ꯁꯦꯒꯥꯏꯔꯒ ꯍꯥꯠꯀꯦ ꯍꯥꯏꯔꯛꯀꯗꯣꯔꯤꯕꯅꯤ ꯑꯁ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯅꯪꯃꯛꯅ ꯑꯩꯕꯨꯁꯨ ꯗꯁꯥ ꯇꯥꯍꯜꯂꯕ ꯁꯟꯅ ꯁꯤꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯨꯔꯕꯗꯤ ꯃꯅꯥ ꯐꯪꯏ ꯍꯥꯏꯕꯗꯨ ꯇꯧꯗꯧꯔꯦꯅ ꯑꯩ ꯃꯅꯥ ꯆꯥꯎꯗꯧꯔꯤ ꯉꯁꯤꯗꯤ ꯑꯁ ꯑꯩꯁꯨ ꯍꯤꯡꯉꯣꯏꯗꯧꯔꯤ ꯅꯪ ꯅꯊꯟꯗ ꯊꯥꯗꯣꯛꯈ꯭ꯔꯕꯗꯤ ꯑꯣꯏꯔꯕꯗꯤ ꯅꯤꯄꯥ ꯃꯆꯥ ꯐꯔꯦ ꯁꯤ ꯆꯥꯛꯁꯤ ꯍꯥꯟꯅ ꯄꯔꯞ ꯆꯥꯊꯣꯛꯁꯤ ꯊꯣꯡꯉꯔꯣꯏꯁꯤ ꯑꯗꯨꯒꯅꯦ ꯅꯪꯅ ꯆꯦꯡꯁꯤꯡ ꯑꯁꯤ ꯄꯥꯏꯔꯛꯂꯣ ꯆꯐꯨ ꯎꯌꯥꯟ ꯐꯤꯔꯣꯜ ꯈꯔ ꯄꯥꯏꯔꯛꯂꯒꯦ ꯑꯗꯨꯒ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯨꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯨꯝ ꯊꯨꯞꯂꯨꯔꯁꯤ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯅꯁꯨ ꯊꯤꯔꯛꯄꯗ ꯋꯥꯅ ꯊꯣꯛꯂꯒꯅꯤ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯇꯥꯂꯛꯄ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯊꯤꯔꯛꯂꯣꯏꯗ꯭ꯔꯥ ꯋꯥ ꯑꯃꯈꯛ ꯇꯥꯔꯛꯂꯒꯅꯨ ꯑꯩꯅ ꯈꯪꯕ ꯈꯔ ꯂꯩꯕꯅꯅꯤ ꯁꯤ ꯆꯥꯛꯁꯤ ꯆꯥꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯅꯤ ꯆꯥꯛꯈꯨꯝꯗ ꯆꯥꯎꯅ ꯆꯨꯞ ꯍꯨꯞꯂꯤ ꯁꯣꯝꯅꯅ ꯀꯝꯗꯧꯏ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯌꯥꯒꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈ꯭ꯔꯦꯗꯣ ꯑꯃꯥꯏꯕ ꯅꯣꯡꯐꯥꯟ ꯃꯥꯒꯤ ꯁꯥꯎꯔꯥꯡꯅꯕ ꯃꯇꯧꯗꯨ ꯎꯕꯗ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯈꯨꯠ ꯑꯅꯤꯃꯛꯇꯣ ꯐꯟꯗꯣꯛꯂꯒ ꯁꯥꯎꯅ ꯂꯥꯎꯔꯛꯄꯗ ꯑꯀꯣꯏꯕꯗꯨꯗ ꯂꯩꯔꯤꯕ ꯄꯣꯐꯝ ꯐꯝꯂꯝꯂꯤꯕꯁꯤꯡ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯌꯨꯝꯗ ꯃꯊꯨꯟ ꯊꯥꯡꯒꯠꯉꯩ ꯆꯦꯟꯅꯔꯤ ꯃꯆꯤꯜ ꯑꯗꯨꯗꯁꯨ ꯂꯥꯎꯔꯤ ꯃꯤꯅꯧ ꯑꯗꯨ ꯄꯨꯊꯣꯔꯛꯎ ꯃꯍꯥꯛꯄꯨ ꯀꯔꯤꯒꯨꯝꯕ ꯆꯪꯖꯐꯝ ꯄꯤꯔꯝꯂꯕꯗꯤ ꯌꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯐꯝꯅ ꯁꯤꯟꯅꯒꯗꯕꯅꯤ ꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯑꯩꯒꯤ ꯏꯅꯥꯏꯔꯣꯏ ꯀꯌꯥꯅ ꯃꯍꯥꯛꯄꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯤꯔꯒ ꯍꯥꯠꯀꯅꯤ ꯑꯩꯒꯤ ꯏꯈꯨꯠꯃꯛꯅ ꯍꯥꯠꯄ ꯄꯥꯝꯃꯤ ꯃꯤꯅꯧ ꯑꯗꯨ ꯄꯨꯊꯣꯔꯛꯂꯣ ꯁꯥꯎꯔꯥꯡꯅꯔꯕ ꯅꯣꯡꯕꯥꯟ ꯑꯗꯨ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯉꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯅꯤꯄꯥ ꯃꯆꯥ ꯃꯤꯅꯧ ꯑꯗꯨ ꯄꯨꯊꯣꯔꯛꯇ꯭ꯔꯕꯗ ꯃꯍꯥꯛ ꯑꯁꯥꯎ ꯈꯝꯕꯤ ꯃꯩꯍꯧꯔꯛꯂꯤ ꯗꯝ ꯃꯈꯣꯡ ꯈꯣꯡꯊꯥꯡꯗꯨ ꯊꯥꯡꯂꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯈꯪꯂꯔꯤꯕ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯂꯥꯛꯄꯒꯤ ꯃꯌꯨꯝꯅꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯈꯪꯏ ꯄꯔꯞ ꯆꯪꯉꯛꯏ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯍꯥꯛ ꯄꯥꯛꯊꯔꯒ ꯀꯥꯈꯠꯂꯛꯂꯦ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯨ ꯄꯣꯞ ꯂꯥꯎꯅ ꯃꯈꯨꯠ ꯑꯗꯨꯅ ꯊꯣꯝꯃꯒ ꯊꯨꯒꯥꯏꯔꯤ ꯃꯅꯨꯡ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯁꯥꯎꯔꯥꯡꯅꯕꯒ ꯂꯣꯏꯅꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯃꯪꯒꯣꯜ ꯃꯇꯦꯛ ꯑꯗꯨꯃꯁꯨ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯗ ꯄꯨꯂꯞ ꯐꯨꯒꯠꯈ꯭ꯔꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯔꯩꯕ ꯃꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯐꯨꯗꯣꯛꯂꯒ ꯀꯟꯅ ꯂꯥꯎꯔꯤ ꯃꯃꯤꯠꯆꯦꯟ ꯎꯏꯁꯜꯂꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯆꯤꯜ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯀꯟꯕ ꯂꯥꯏꯁꯣꯟ ꯀꯌꯥ ꯁꯣꯟꯕ ꯍꯧꯈ꯭ꯔꯤ ꯊꯥꯡꯅꯕ ꯃꯤꯀꯨꯞꯇ ꯐꯥꯎꯕ ꯑꯣꯏꯗ꯭ꯔꯤꯕꯗꯨ ꯖꯔ ꯃꯥꯏꯀꯩ ꯃꯔꯤ ꯁꯨꯡꯗꯥꯏ ꯅꯤꯄꯥꯜꯗ ꯑꯃꯨꯕ ꯂꯩꯆꯤꯜ ꯀꯌꯥꯅ ꯂꯣꯏꯅꯃꯛ ꯃꯝꯁꯤꯜꯂꯛꯂꯤ ꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯃꯥꯒꯤ ꯃꯁꯥ ꯑꯁꯤꯗꯒꯤ ꯇꯝꯊꯤꯔꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕ ꯀꯌꯥ ꯁꯣꯅ ꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯣꯏꯅꯃꯛ ꯄꯥꯏꯊꯣꯛꯈ꯭ꯔꯤ ꯅꯣꯡꯕꯥꯟ ꯃꯌꯥꯗꯨ ꯂꯥꯎꯅ ꯐꯥꯛꯇꯣꯛꯂꯦ ꯍꯥꯏꯔꯒ ꯑꯀꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯄꯨꯔꯕꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯁꯣꯝꯗꯅ ꯂꯥꯛꯄ ꯑꯃꯗꯤ ꯈꯣꯡꯃꯩ ꯃꯈꯣꯏꯅꯤꯗꯨ ꯅꯝꯕꯣ ꯊꯥꯕꯣ ꯇꯧꯔꯒ ꯀꯔꯤꯒꯨꯝꯕ ꯑꯁꯝꯕ ꯂꯝꯕꯤ ꯑꯃ ꯐꯥꯎꯔꯒ ꯆꯦꯜꯂꯛꯂꯤ ꯃꯈꯣꯏꯁꯨ ꯈꯣꯡꯊꯥꯡ ꯑꯗꯨ ꯈꯔ ꯌꯥꯡꯁꯤꯜꯂꯤꯕꯅꯤ ꯂꯥꯎꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯌꯥꯝ ꯅꯛꯅ ꯇꯥꯔꯕꯅꯤꯅ ꯁꯨꯝ ꯃꯈꯣꯏꯅ ꯂꯥꯛꯂꯔꯕꯅꯤꯅ ꯀꯗꯥꯏꯋꯥꯏꯗꯅꯣ ꯃꯈꯣꯏꯅ ꯆꯪꯉꯛꯂꯤꯕ ꯀꯔꯤꯒꯨꯝꯕ ꯇꯣꯡꯇꯛ ꯇꯧꯕ ꯃꯐꯝ ꯑꯃ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯦ ꯍꯥꯏꯔꯒ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯥꯗ ꯂꯩꯔꯤ ꯂꯥꯛꯂꯣ ꯄꯨꯁꯜꯂꯛꯂꯤ ꯌꯨꯝꯊꯣꯡꯄꯣꯛ ꯑꯣꯏꯅ ꯐꯥꯛꯂꯔꯕ ꯂꯝꯂꯩ ꯂꯝꯍꯥꯡ ꯑꯣꯏꯅ ꯂꯩꯔꯤꯕꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯏ ꯆꯠꯅ ꯈꯣꯡꯃꯩꯒꯤ ꯃꯐꯝꯗ ꯍꯥꯏꯔꯤ ꯂꯥꯛꯄꯅ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯗ ꯑꯣꯏꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯆꯍꯤ 5 ꯐꯥꯔꯝꯂꯒꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯈꯪꯗ꯭ꯔꯤꯕ ꯀꯔꯤ ꯍꯥꯏꯕ ꯈꯨꯜꯒꯤ ꯃꯁꯥ ꯑꯁꯤꯃꯛꯇꯗ ꯑꯣꯏꯔꯕꯁꯨ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯅꯣꯡꯃꯗ ꯐꯥꯎꯕ ꯌꯨꯝꯗꯒꯤ ꯍꯦꯟꯇꯣꯛꯄ ꯉꯝꯅꯗꯦ ꯉꯁꯤꯗꯤ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯂꯒ ꯆꯦꯜꯂꯛꯂꯤꯕꯁꯤꯡ ꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯖꯔꯦꯡ ꯈꯨꯜ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯕ ꯈꯨꯜ ꯑꯃꯈꯛꯅꯤ ꯃꯤꯅꯗꯤ ꯈꯨꯟ ꯃꯆꯥꯅꯤ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯁꯥ ꯃꯔꯣꯡ ꯂꯣꯡꯊꯣꯛꯂꯤꯕ ꯃꯤꯅ ꯈꯪꯅꯗꯕ ꯃꯐꯝ ꯀꯌꯥ ꯂꯩꯔꯤ ꯍꯥꯏꯕꯁꯤꯃꯗꯤ ꯀꯅꯥꯁꯨ ꯈꯪꯅꯗꯦ
Laklo, mafam asida sang nasi, ay itaw gi mayom ni. Makoy, para lakli. Yung madugi manak yaw matamda, yung madugi thong do til. Mamay gi kui raba sa daba ni yang pak laba ni pa mathong do hang torakli. Do hang torak matamda, mataw, matam kui na unarudraba lak pa matamda, haraw pa na mataw ning tiya matusuloy kri. Ning tiyam lak pa, amadi lak lariba minaw komay, makoy imong aduda, thong no sinalon silaga wari kaya asari. Ning tiyam na, itaw, kamdaw nito di. Kuirari, may kaya syomda, ama iba nung banso lakita mo. Ado ba itaw, ay wakal pong ning sinatasya pa ning amdi. Nang napurak liba minaw sibo, ama famasidalo laga sapaga ni kaibadi. Lak pa na, itaw ning tiyam. Nang isa na tak na bapum na mag, ay ko'y napurak liba sidigi tawragi, chamin narasi. Ado mo, ay ko'y nigi lotpam, mapasabang madi, nang na bibitabayati. Ay ko'y mafam kay desusat pangamlaro ito, nang napana ba sila. Madudagi ning tiyam na wakang niyak saning tanakal. Sa daba na yang paglihay ba su kangli. Madudagi lak pa na ingil amataw ki komay da. Komay mahang na purak liba siyang kaw masama tangkal lihay raga liri ning tiyam nga mafamda. Ning tiyam madusu siyang adu fangrabada harang paritaw. Ay napana ba sila ki. Hay bagaloy na magoy sa kumatuda sa tonglay nga sili mapukpi na saraga daba ni hay na ada sarak liba dusu kajik kakta ni sarak liba. Syomda mulay mo fata ba na makoy nungsireng kula sige may kayo kundi mag sarasa na hekta magsandokri. Mahirap kulak yan nakaying gula madi kula sige mafam ayam ba da. Nung ba na duswa syomda koy daw sik pa makay lamlong maripang mafam chap chapa mayay do da famlari hayraga magshaw na masyong panangunglari. Tamasida kangawdan maki manakong da karigo magkonjel tarak pagi mawong da matawan. Tarak iba konjel asi atay nating maki mayom daging. Tangang mikupta mafam masibu tadok lam mayom may kaitam na kong tang kredo nong pan. Syomda na, sakto mapukpi na sarara matungda ning tiyanwa kaya do kairakli. Syomda na muktoy ba loyrari. Nung ba na do, mayong matuda para sangagli kairaga. Tunga do, damlaw na hangtoki. Nuga, imong matuda siyang laga, karigumba akan ba sapu mo da, dom hay na takibagi makolta. Karino mahang imong sida karibu tamliba aduga karida buno tariba haibadu bodi kanahana sukangdi. Asyomdana ningtem amadi lakpa makoy na pasina lambi poram yalida. Ningtem na itaw lakpa ay ipukputi na koy na pitta na pisabiri adubuta siya na nataw na haisya kadabadi ay koy gi kulla sidadi taywang kanamata na hangba uwag ngamdraba siyo. Ama iba fatraba nong bahan mahak na di mamitang usyan badaloy na mag-ubang aktan. Layo iraba nong bahan hayraga hang naribado lima dumag na. Ato na, lot pa makaiba si madiyam na wana toka durido itaw. Ato di kamtawan. Ay na hayba di, ay gidi ayaba ni, pira ba ni. Ay yumasida na koy na layning mamatampaw layo. Ay itaway si Pauba, itaw gidamag ni hay na nagkatuksyak. Maduta ba da komay di, masapom na magkumang kangkri. Sungsoy-soy na, mahag asibo pakragani nung ba na hay na. Namidahang ni matam, oy silak laban ni hausik di. Nung amo ba kaya na mamsilak patutugihan tok na, pong mamambahay ba da oy rarabani. Madamasida kangaw na. Karigumba konsil karataba pangli uraw taraw na kapna law na bagi konsil madutaba da maklak tak ni kredo mafamasida layram ni baning timdi komay ito so hanagi karakigan baga maklak do tak ni adugo lakpan itaw sidi lamlay lamang sida laybaning yamlon kayo na ba kayo ba dumasulay ba nati karigino asyok haw makol tari ba sina Kaday di ki oiri ba no? Do, nang kamre, masimi na ti hay ba? May ba nung mana tagdorak balay so ito na oy ganito,
Ay saasinik pa na hoy. Sumna hairaga ningthiem adudi mahangna tumliba famugi kangkaduda sengsellaga tuminna kullaga laikri lotlaga. Tamasida lakpa mamang thong aduda thoraklaga thong du khangluba matamdadi uri. Makhoi yum asigi mamang aduda karigumba masak mong khangdaba musin muba makhak mafam asi tamna laklariba. Thong adu lonsali aduga khomaida. Ibunga khomai. Nang mafam asi thadok sena na batawro. Mamang asomda lakli. Maning asomda di makhoi ni kudum chandri. Chalo, nanggi pugadaba pulam serum khara pukro. Khomai su sing phau macha adu mapure hairaga pochei kharaga puraga maning thong adom phaudoga kina mahak satkri. Sumna lairinge khangawdana yum madugi mamang thong jahoduda dom haidana thong kibagi makhona makakta. Khomai do khara selakle hairaga hauriba wanglaba napi marak adugi marumamda senselaga machildo menselaga kina niktana lai. Mangna purakliba fiyaduna su masapum namuk loina kupselaga mamai yagado kak phalaga nilairadiba. Sumna lairingi seraktani. Mahakna lairiba mafam masigi naknab mafam sida. Kanaguma miyoi khara laibagi makol khara tarakli. Kanaguma miyoi khara laibagum masada phaurakliba makol tarakliba. Mamai do tapna laithorakli hairaga mahaki nakalde yengaka matamdadi maksado kangpre kangbani laudi de kakkakpani. Mamai manaton gi makhan kadahangi saruk amata yaudraba mamikad ikut-kutlaba ni asiba patharaba makhak lairami matam kuirabagi mamangna sikibago. Madu ubada komai phuklongna hawatlaga phidoga polomduga puraga mafam adudagi dumak senthorakle. Madudagi mahangna khangli mafam asiba haksang kayana paidona laibani haiba. Mani nongbanaduna asiba haksang kaya ase makitimu laimu fattaba singaduda sinare hairaga numit kayani yai phauraba matungda mafam asida puraklaga lamthokpani. Masi phauba khangma natedo mafam asida yum tarriba ningthemdi mayumdagi hentoktabana mahaksu sukimatik akiba misak ama oibana. Selaga siba haksang kayana pibam thina taraga lairibado urakpadagi mamai leirakle hairaga nasai ningthemi yum madom tamna makibo hilakba hui. Tamadu urari nodola dia thakta nong khak lauba kaya tawrakliba. Sikaktasuna tana labna uri ningthengi mayum maduma yum thaki sarukduma pung phakri haiba. Moklay nungsi akan ba masu uru lay kay ningthengi yum madugi yana khakara satokli hairaga humbli. Madu ubada kari tawbado tafung khangdri. Bairaki loksing lakpa haigadra mak yum maduda sangdabida kulladom da oina maki ngamna basatlaga lotluragi haiba wakalama lakladana mak lakli tak paktadana. Timulay mo fataba kaya na di yung madugi akoibada loina magsandokrabanigas. Adobo komay yam na hay na singalay thorakli hairaga lakli. Sumatawring matamasira kangawdan. Mahaki maring bala duda kanagumba manatapay rin. Kangpre kang nalay thorakpada. Yung mga ay ni komay oiraga layramli. Masapum na mag-ihing na yung pungtay. Lakpan talapa. Langan mo ibang langan mo. Si soy sida lairiba habong asigi marumdalaw. Ko ini habong adugi marumda pasana pamlare hairaga. Lakbaduda komay na talapa amaduti kamda hore. Bungo mahakti ito magkakatata lotlaga layawrabani. Ay di samna adilay. Kiba fanglaba amaiba nongbangi tamtiraba tinulay mo singatuna yung masibu pibam sada na siba koraka matamda ay sunan thoraga jelakpan. Adabu tongzao na paklaga isada thong kibadagi ing naing sari basi. Sumna lairingi khangawdana yung mado may brang horaga saki wagi mami orakli. Khangli mataw ning tiya mado susiram lagani haiba. Lakba asok pa kaya ito kaloy na namamita mapitari. Ibu ay maram na
ꯑꯩꯒꯤ ꯃꯔꯝꯅ ꯏꯇꯥꯎ ꯅꯤꯡꯊꯦꯝ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯍꯥꯛꯁꯨ ꯑꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯕ ꯀꯔꯝ ꯇꯧꯒꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯝ ꯇꯧꯒꯅꯤ ꯈꯣꯃꯩꯁꯨ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯦ ꯄꯟꯊꯔꯨꯕ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯇꯥꯜꯂꯛꯄ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯑꯩ ꯂꯥꯟꯖꯔꯦ ꯁꯤ ꯇꯥꯜꯂꯛꯄ ꯃꯁꯤꯒꯤ ꯆꯦꯡ ꯕꯣꯔꯥꯁꯤꯃꯁꯨ ꯇꯥꯜꯂꯛꯄꯗ ꯄꯤꯖꯔꯒꯦ ꯇꯥꯜꯂꯛꯄꯒꯤ ꯌꯨꯝ ꯐꯥꯎꯕ ꯑꯩ ꯊꯤꯟꯖꯔꯝꯂꯒ ꯂꯥꯛꯂꯣ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯊꯥꯕꯨꯝ ꯑꯍꯨꯝꯁꯤꯃꯗꯤ ꯈꯨꯜ ꯑꯁꯤꯗ ꯍꯤꯡꯅꯅꯕ ꯍꯣꯠꯅꯖꯔꯒꯦ ꯑꯩꯅ ꯁꯣꯏꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯂꯥꯛꯄꯅ ꯅꯠꯇꯦ ꯅꯪꯒꯤ ꯑꯁꯣꯏꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯃꯁꯤ ꯅꯨꯡꯖ꯭ꯔꯦꯡ ꯈꯨꯜꯗ ꯄꯣꯛꯂꯨꯕ ꯑꯩꯒꯤ ꯇꯣꯜꯂꯕ ꯏꯔꯥꯜꯅꯤ ꯑꯩꯕꯨ ꯅꯪꯅ ꯉꯥꯛꯄꯤꯐꯝ ꯊꯣꯛꯏ ꯅꯪꯕꯨ ꯑꯩꯅ ꯀꯟꯕꯤꯕ ꯉꯝꯗꯕꯒꯤꯗꯃꯛꯇ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯂꯒ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯈꯣꯃꯩ ꯑꯩꯈꯣꯏꯒꯤ ꯅꯨꯡꯖ꯭ꯔꯦꯡ ꯈꯨꯜ ꯍꯥꯏꯕꯁꯤꯗꯤ ꯑꯇꯣꯞꯄ ꯃꯐꯝꯒ ꯑꯃꯠꯇ ꯃꯥꯟꯅꯕ ꯈꯨꯜ ꯅꯠꯇꯦ ꯅꯣꯡꯕꯥꯟ ꯍꯥꯏꯔꯤꯕ ꯂꯥꯏꯑꯣꯏꯔꯕꯁꯤꯅ ꯃꯅꯤꯡ ꯇꯝꯅ ꯄꯥꯜꯂꯤꯕ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯃꯁꯛ ꯂꯧꯔꯒ ꯂꯩꯕ ꯈꯨꯜꯅꯤ ꯃꯐꯝ ꯑꯁꯤꯗꯕꯨ ꯅꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯊ꯭ꯋꯥꯏꯃꯛ ꯃꯥꯡꯖꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯑꯃꯨꯛꯇꯪꯈꯛꯅꯤ ꯑꯩꯅ ꯃꯄꯥꯜꯒꯤ ꯁꯪꯁꯥꯔꯗ ꯊꯣꯛꯄ ꯐꯪꯖꯈꯤꯕ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯅꯣꯡꯕꯥꯟꯒꯤ ꯑꯌꯥꯕ ꯑꯃ ꯌꯥꯎꯕꯗꯒꯤ ꯃꯗꯨꯗ ꯃꯄꯥꯜꯒꯤ ꯁꯪꯁꯥꯔꯒꯤ ꯆꯠꯅꯕꯤ ꯑꯩꯅ ꯈꯪꯂꯛꯈꯤ ꯑꯗꯨꯕꯨ ꯑꯅꯤꯔꯛ ꯁꯨꯅ ꯊꯣꯛꯄ ꯐꯪꯗꯗꯅ ꯂꯩꯔꯤꯕꯁꯤꯅꯤ ꯑꯩ ꯍꯧꯖꯤꯛ ꯏꯕꯨꯡꯉꯣ ꯈꯣꯃꯩ ꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯂꯣꯠꯂꯤꯕ ꯅꯥꯄꯤ ꯍꯥꯕꯨꯡ ꯃꯔꯛ ꯑꯗꯨ ꯇꯝꯅ ꯑꯀꯤꯕ ꯐꯪꯂꯔꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯗꯨ ꯄꯥꯏꯁꯤꯜꯂꯛꯂꯤ ꯈꯣꯃꯩꯅ ꯇꯥꯜꯂꯛꯄ ꯂꯥꯛꯂꯣ ꯁꯤ ꯍꯥꯏꯔꯒ ꯈꯣꯃꯩ ꯂꯥꯛꯄꯗꯨ ꯃꯅꯝꯗ ꯄꯣꯔꯦ ꯂꯥꯛꯄꯅ ꯍꯥꯏꯔꯛꯄ ꯉꯥꯡꯂꯛꯄ ꯉꯥꯏꯔꯤꯉꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯃꯅꯥ ꯁꯤꯡꯕꯒꯤ ꯍꯧꯅꯕꯤ ꯅꯥꯄꯤ ꯍꯥꯕꯨꯡ ꯃꯔꯛꯁꯤꯡ ꯂꯩꯔꯤꯕꯗꯨꯗ ꯐꯥꯎꯗꯨꯅ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯍꯥꯕꯨꯡ ꯑꯗꯨꯗ ꯇꯤꯟꯃꯨ ꯂꯩꯃꯨ ꯀꯌꯥꯅ ꯃꯔꯣꯡ ꯉꯪꯅꯔꯒ ꯈꯨꯟꯗꯤꯟꯅꯕꯒꯨꯝ ꯂꯩꯍꯧꯔꯤꯕꯗꯨ ꯎꯏ ꯈꯣꯃꯩ ꯂꯥꯛꯄꯨ ꯃꯍꯥꯛꯅ ꯐꯅꯌꯥꯝ ꯁꯥꯡꯅ ꯄꯨꯔꯛꯂꯤ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯌꯨꯝ ꯐꯖꯅ ꯇꯥꯕ ꯍꯧꯔꯛꯂꯤꯕ ꯅꯨꯡꯖ꯭ꯔꯦꯡ ꯈꯨꯜꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯂꯥꯛꯄꯒꯤ ꯃꯁꯥꯗꯨ ꯄꯗ꯭ꯔꯥꯛ ꯇꯥꯏ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯃꯛꯇꯗ ꯂꯥꯛꯄꯗꯨ ꯑꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯥꯜꯂꯛꯄ ꯍꯥꯏꯗꯨꯅ ꯃꯂꯦꯝ ꯂꯩꯃꯥꯏꯗ ꯑꯁꯤꯕꯗꯨꯕꯨ ꯊꯝꯂꯦ ꯍꯥꯏꯔꯒ ꯃꯄꯤ ꯆꯗꯨꯝ ꯇꯥꯅ ꯀꯞꯂꯤ ꯑꯗꯨꯕꯨ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯂꯥꯛꯄꯗꯨ ꯁꯤꯔꯤ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯁꯛ ꯃꯑꯣꯡꯁꯨ ꯃꯥꯟꯕ ꯑꯃꯨꯛꯁꯨ ꯂꯥꯏ ꯐꯠꯇꯕꯒꯨꯝ ꯇꯧꯕ ꯃꯥꯏꯀꯩ ꯃꯔꯤ ꯁꯨꯡꯗꯥꯏ ꯅꯤꯄꯥꯜꯗꯒꯤ ꯇꯞꯅ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯀꯣꯏꯁꯤꯜꯂꯛꯂꯤ ꯀꯔꯤ ꯇꯧꯒꯗꯨꯅ ꯇꯧꯐꯝ ꯈꯪꯗꯦ ꯈꯣꯃꯩ ꯑꯀꯣꯏꯕꯗꯨꯗ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯁꯨꯝꯅ ꯂꯩꯔꯗꯤ ꯃꯍꯥꯛ ꯊꯋꯥꯏ ꯁꯣꯏꯗꯅ ꯃꯥꯡꯕ ꯇꯥꯔꯦ ꯈꯜꯂꯔꯗꯨꯅ ꯂꯥꯛꯄꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗ ꯌꯦꯡꯂꯤ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯁꯨ ꯖꯝ ꯆꯨꯊꯕ ꯍꯧꯔꯛꯂꯤ ꯈꯣꯃꯩ ꯃꯥꯈ꯭ꯌꯥ ꯆꯤꯛꯂꯦ ꯍꯥꯏꯔꯒ ꯈꯨꯜꯒꯤ ꯌꯨꯝ ꯈꯔ ꯇꯥꯔꯔꯕ ꯁꯣꯝ ꯇꯝꯅ ꯍꯧ ꯊꯥꯗꯨꯅ ꯆꯦꯜꯂꯛꯄ ꯇꯤꯟꯃꯨ ꯂꯩꯃꯨ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯥꯏꯗꯨꯅ ꯈꯣꯡꯅ ꯂꯥꯎꯅꯕꯒꯤ ꯃꯑꯣꯡ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯇꯥꯟꯅꯔꯛꯂꯤ ꯑꯗꯨꯕꯨ ꯃꯇꯦꯛ ꯈꯔ ꯇꯥꯟꯅꯔꯛꯂꯕ ꯃꯇꯨꯡꯗ ꯇꯤꯟꯃꯨ ꯂꯩꯃꯨꯁꯤꯡ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ ꯁꯤꯗꯁꯨ ꯅꯠꯇꯅ ꯍꯩꯁꯤꯡꯂꯕ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤ ꯑꯣꯏꯔꯛꯂꯤꯕ ꯈꯣꯃꯩꯁꯨ ꯃꯇꯦꯛ ꯑꯃ ꯆꯦꯜꯂꯛꯂꯕ ꯃꯇꯝꯗ ꯀꯗꯥꯏꯋꯥꯏꯗ ꯂꯤꯠꯁꯤꯟꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯒ ꯂꯩꯔꯤ ꯇꯤꯟꯃꯨ ꯂꯩꯃꯨꯁꯤꯡ ꯑꯗꯨꯅꯁꯨ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯝꯗꯧꯔꯤꯕ ꯁꯨꯝꯅ ꯂꯩꯔꯅꯤ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯍꯦꯛ ꯂꯩꯔꯤꯕꯁꯤꯒꯤ ꯅꯥꯀꯜꯗ ꯁꯣꯔ ꯆꯥꯎꯅ ꯍꯣꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯔꯛꯏ ꯃꯇꯝ ꯑꯃꯁꯤꯗ ꯈꯣꯃꯩ ꯃꯅꯥꯇꯣꯟ ꯑꯗꯨ ꯃꯦꯟꯁꯤꯟꯈ꯭ꯔꯦ ꯅꯤꯡꯁꯥ ꯁꯣꯔ ꯑꯗꯨ ꯊꯤꯡꯈ꯭ꯔꯦ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯞꯅ ꯑꯗꯨꯃꯛ ꯍꯧꯒꯠꯂꯛꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯀꯣꯛꯇꯣꯟ ꯃꯄꯥ ꯑꯁꯤꯗ ꯇꯥꯔꯛꯏ ꯃꯍꯥꯛꯅ ꯂꯨꯝꯂꯔꯤꯕꯁꯤ ꯆꯥꯎꯔꯕ ꯅꯨꯡꯗꯨꯝ ꯑꯃ ꯂꯝꯕꯤꯗꯨꯒꯤ ꯈꯖꯤꯛ ꯊꯩꯖꯤꯜꯂꯒ ꯂꯩꯔꯤꯕꯗꯨꯗ ꯂꯨꯝꯂꯤꯕ ꯑꯣꯏꯔꯤ ꯎꯔꯔꯤ ꯅꯣꯡꯅ ꯑꯃꯨꯛ ꯈꯥꯛꯂꯛꯄꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒ ꯃꯑꯣꯡ ꯃꯇꯧꯗꯤ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯋꯥꯡꯕ ꯑꯃꯈꯛ ꯃꯁꯝꯒ ꯁꯥꯡꯂꯔꯗꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯅꯥꯀꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯂꯥꯛꯄ ꯅꯨꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯎꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯗꯣ ꯇꯞꯅ ꯊꯩꯖꯤꯜꯂꯔꯤ ꯑꯗꯨꯒ
Mamayu tapna leithoraka matamda akibagi masak phamlaraba mamit animak yaudraba mayana singjang muk sauraba fatraba lai amakak mamang aduda leiramda ya haina laukselai lakpa amukkasu khangladuna ima haidana lauraga mathun thangra makhai makselak mamit mana singbagi temu laimu singa sina phauba mangona namba ngamdaba haibadu oi mamai thangdadi temu laimu mayamadu makna thairak mapa sawa mafam amada mak litchalaga lummaga leirarido iksasu mapi hona thamoi numadu khanjari 시람가다가 샴나들이다. 가리나 아이나 혹시 떠오르다봐. 아이나 혹시 떠오르다봐 시가리나. 달봉이 얼마나 따나락 버추났다봐. 템물라이 무싱나 따나락 버시라기. 나 타이라가 아이나 로라가 찌라가. 타와 히나나봐 qona리봐. 가양고 있는 놈가더리봐. 우크롱마 시기 마누무시다. 가양고 있는 아이나 로빵 암가더리봐. 아이 타와 시부 망제라 스누 하이드나. Pantawa po panang natabirak po ko. At magpanag ko yabasu, ay nupani, ay pun sibo di awa from the kakdalon. Ngayon, mahak na layri yung ukrong sida, ising oro sentarak pa oragil. Mani, noong tarak pagi, ising sentabam iram o iriba ukrong sida ni maklit sa laga layri. Masado, ising marak adudado magkulaga tup sa laga layri. Siyom na matam di hausinki. Matangi ayu yanda angan batuli. Angan ba na mafam ko di makloy na makialan. Kung aduda aying sabay sing duda tinga galayro bagi masado sunik pa na loy ko. Makukul tangkalang iyang kamatamda unway muksi. Nilay amatalaytri. Maduda ki ma tapna ukrong duda ki tuwarak lehay daga kayda wada ba no wakala duda kalari. Aybo, kaday dalay ka ba? Karom datsat ka ba na? Makoy nungsen kulsi yamna sawi haidana tala panadi haibiramni. Huran ba ayna nungsen kul saurarabasida karamamongda laibang mamgadariba. Saksula madaloirari. Masidi kara salaga yung tari basida sanglaga sana nakaknaba kara ayna angamba pamay sisinaraga sa tuklo bayari. Ayuki matamasi di timulay mo singdong nung ba na loy na magkauksyan krabani amara tokri. Madu na mga lapa mirak naraki ngay hayraga tabli sangay. Yung masi iman sumal. Naga imang madu da miga layam daw mandi pong siyong akway madu. Yung nakado da sangay ngay hayraga yung sige maning tong mo yemuli. Mang tong disang mo bayaro yayo. Maning tong dumahak yawra doon na tapna hangtok na bukod na rin. Adugo poron takiba na hango haibiyati. Tuwang adugi ahoba masado da mahang mamik adulit siya lang iyeng watamda. Sa kumasida sana tak na ba kaya bayiraga na iyeng ribad uri. Dugo taibang miwoy wa amat na dilayti. Matutagi makamdaw sige na nakali. Punado hairap iyeng luk matamda. Karigumba amana ahoba sidigi tinjalaga hairap inkalabadi hangtok pa yaga nito kanli. Matutagi mahag na ako ay bududa sumiyang pala. Karigumba po siya amada sutaba fangri. Karitaw ko dapat na wakal duda mon kal. Mamay tangdadi bayrak ilaw siya nga malagpa kaya dra. Ako ba duda maray dun zara tingtokli aray mamakay. Maray ilay tuwando na di poron tari ba do karatin. Lay dun fat law na matakta kaukat pa matamda. Kurok akay na poron do tabi. Madudagi tong tapna hangtok laga manu maduda sangai maray mo faba mana tong maduda tumak hangtok laga lay sana tapna balay ba kaya do mahakna uhay hay mo fara ba amadi saka tigna kup laga tamli ba do hangtok li hay laga tap tay mo satok mamay mo kalaga matamda makutta hangjaw mo pay ni hay laga kutna man makhang me li hay laga lay sabi macha makagli pa galay Huran ba pare na nang natra amay ba nung ba nangara kung lasidang minaw sangkri hayli ba daw nang bu ay na mahaki mapum na sinaraga ay mahilaw raga sana tak na ba amuk kaya na wan salaw raga si hayraga tanggur yan talaga ito baga komay na patlaw na laytoy mana saram liba pukam duda oy na tangan na sup yan takri
ꯀꯧꯃꯩ ꯃꯈꯨꯠ ꯀꯥꯗꯨ ꯈꯜꯂꯒ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩ ꯃꯤꯍꯥꯠꯄ ꯅꯠꯇꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ. ꯅꯨꯄꯤ ꯑꯗꯣ ꯍꯥꯏꯕꯗꯨꯒ ꯇꯥꯗꯦ ꯊꯥꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯐꯠ ꯐꯠ ꯆꯣꯡꯗꯨꯅ ꯂꯩꯊꯣꯛꯏ. ꯃꯃꯩ ꯊꯪꯅꯗꯤ ꯊꯥꯡ ꯑꯗꯣ ꯆꯦꯡ ꯈꯥꯎ ꯑꯃ ꯂꯩꯔꯤꯕꯗꯨꯗꯤ ꯌꯥꯟꯁꯤꯟꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯁꯠꯄ ꯉꯝꯗ꯭ꯔꯤ. ꯃꯗꯨꯗꯒꯤ ꯄ꯭ꯔꯚꯥꯞ ꯆꯪꯁꯜꯂꯦ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯀꯧꯃꯩꯅ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯏ. ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯃꯃꯤꯠ ꯑꯗꯣ ꯌꯦꯡꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯕꯤꯌꯨ, ꯑꯩꯒꯤ ꯊꯋꯥꯏꯗꯨꯗꯤ ꯀꯟꯕꯤꯌꯨ. ꯑꯩ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯥꯛꯀꯤ ꯑꯉꯝꯕ ꯑꯃꯅ ꯂꯣꯏ ꯊꯥꯔꯛꯄꯅꯤ. ꯑꯩꯒꯤ ꯊꯋꯥꯏꯗꯨꯗꯤ ꯀꯟꯕꯤꯌꯨ, ꯑꯩ ꯁꯤꯅꯤꯡꯗꯦ. ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯣ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯈꯣꯃꯩꯗ ꯌꯦꯡꯉꯤ. ꯅꯨꯄꯤꯗꯨꯒ ꯃꯤꯠ ꯆꯥꯅꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛꯇꯤ ꯅꯥꯊꯩꯕ ꯉꯝꯗꯦ. ꯑꯃꯅ ꯑꯃ ꯃꯨꯟꯅ ꯌꯦꯡꯅꯔꯤ. ꯏꯟꯈꯠꯂꯛꯂꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤ. ꯈꯣꯃꯩꯁꯨ ꯏꯟꯈꯠꯂꯛꯂꯤꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯈꯛ. ꯅꯨꯄꯤꯗꯨꯁꯨ ꯃꯥꯏꯊꯣꯡꯒꯗꯨ ꯇꯥꯊꯛꯂꯗꯅ ꯌꯦꯡꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯖꯔꯤꯕ. ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗꯒꯤ ꯅꯨꯄꯤꯗꯨ ꯈꯣꯃꯩꯒꯤ ꯃꯈꯨꯠ ꯐꯠ ꯀꯟꯊꯣꯛꯂꯝꯂꯒ ꯆꯥꯛꯈꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦ. ꯕꯣꯔꯣꯟ ꯑꯗꯨ ꯊꯥꯖꯤꯟꯈ꯭ꯔꯦ. ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯊꯣꯡ ꯑꯗꯨꯗ ꯙꯣꯞ ꯂꯥꯎꯅ ꯀꯥꯎꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯈꯣꯃꯩ ꯌꯦꯡꯅ. ꯎꯔꯕ꯭ꯔꯥ ꯊꯣꯡꯁꯦ? ꯃꯤꯖꯥꯎ ꯃꯤꯁꯥꯡ ꯑꯃꯅ ꯀꯥꯎꯔ ꯐꯥꯎꯕ ꯆꯠꯀꯗꯕ ꯊꯣꯡ ꯅꯠꯇꯦ. ꯑꯗꯨꯕꯨ ꯑꯍꯣꯕꯁꯤꯗꯒꯤ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯄꯣꯔꯣꯟꯁꯤꯕꯨ ꯍꯥꯡꯂꯤꯕꯅꯣ? ꯌꯥꯝꯅ ꯍꯩꯅꯕꯨ ꯆꯪꯉꯛꯂꯤꯅꯦ. ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯅꯪꯁꯤ ꯍꯨꯔꯥꯟꯕ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯂꯦ. ꯆꯥꯛꯁꯨ ꯍꯨꯔꯥꯜꯂꯒ ꯆꯥꯔꯝꯂꯤꯕ. ꯑꯩꯅ ꯆꯥꯒꯗꯕ ꯆꯥꯛꯁꯤ. ꯏꯆꯟ, ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ. ꯅꯪ ꯅꯠꯇꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯅꯕ ꯀꯅꯥ ꯂꯩꯇ꯭ꯔꯦ. ꯑꯍꯤꯡ ꯆꯨꯞꯄꯁꯨ ꯑꯩ ꯇꯤꯟꯃꯨ ꯂꯩꯃꯨꯅ ꯀꯌా ꯇꯥꯟꯅꯔꯛꯄꯗꯒꯤ ꯎꯀ꯭ꯔꯣꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯂꯣꯠꯂꯦ. ꯅꯣꯡꯃꯥꯟꯒꯤ ꯃꯐꯝꯗꯒꯤ ꯑꯩꯒꯤ ꯊꯋꯥꯏꯁꯤꯗꯕꯨ ꯀꯟꯕꯤꯔꯕꯗꯤ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯏꯈꯨꯜ ꯇꯝꯅ ꯁꯣꯏꯗꯅ ꯑꯩꯅ ꯄꯨꯒꯅꯤ. ꯑꯩꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ. ꯃꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯃꯆꯥꯗꯨ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯥ, ꯑꯁꯦꯡꯕꯒꯤꯔꯣ? ꯑꯁꯦꯡꯕꯒꯤꯅꯤ. ꯅꯪꯕꯨ ꯑꯩꯒꯤ ꯇꯔꯪꯈꯨꯜ ꯇꯝꯅ ꯑꯩꯅ ꯁꯣꯏꯗꯅ ꯄꯨꯒꯅꯤ. ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯈꯣꯏ ꯈꯨꯟꯖꯥ ꯀꯅꯥ ꯑꯃꯇ ꯃꯄꯥꯜ ꯊꯣꯛꯄ ꯑꯇꯣꯞꯄꯗ ꯆꯠꯄ ꯐꯪꯗꯦꯗꯅ ꯍꯥꯏ. ꯑꯗꯨꯕꯨ ꯅꯍꯥꯛ ꯑꯩꯒꯤ ꯇꯔꯪꯈꯨꯜ ꯑꯗꯨꯗ ꯄꯨꯒꯅꯤ ꯍꯥꯏꯔꯤꯕꯁꯤ. ꯅꯨꯄꯤ ꯑꯗꯣ ꯃꯌꯥꯒ ꯀꯥꯔꯒ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯐꯥꯛ ꯅꯣꯛꯊꯣꯔꯛꯏ. ꯑꯗꯨꯒ ꯃꯍꯥꯛ ꯎꯒꯤ ꯐꯥꯟ ꯃꯆꯥ ꯑꯃ ꯂꯩꯗꯨꯗ ꯐꯝꯂꯒ ꯈꯗꯥꯡ ꯃꯦꯠꯂꯒ ꯍꯨꯔꯥꯟꯕꯒꯤ ꯇꯥꯛꯅꯤꯅꯦ. ꯍꯣꯏ, ꯅꯄꯨꯟꯁꯤꯒꯤ ꯍꯣꯠꯅꯔꯕꯁꯨ ꯅꯍꯥꯛ ꯅꯨꯡꯖ꯭ꯔꯦꯡ ꯈꯨꯜ ꯑꯁꯤꯗꯒꯤ ꯊꯣꯛꯄꯗꯤ ꯉꯝꯃꯔꯣꯏ. ꯑꯩꯅ ꯉꯝꯃꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯈꯨꯕꯥꯛꯇꯨꯝ ꯐꯨꯖꯟꯒꯦꯅꯦ. ꯁꯤ ꯍꯥꯏꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯗꯨ ꯊꯧꯁꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯨꯕꯥꯛ ꯄ꯭ꯔꯣꯛ ꯐꯨꯖꯜꯂꯦ. ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ. ꯍꯥꯏꯕꯤꯒꯦ ꯇꯥꯖꯧꯅꯦ. ꯅꯪꯗꯤ ꯂꯥꯏꯔꯤ. ꯑꯩꯒꯤ ꯄꯥꯕ ꯂꯩꯈꯤꯗꯕꯗꯨ ꯐꯥꯎꯕ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤꯅꯦ ꯑꯃꯨꯛꯇꯪ ꯈꯨꯜꯁꯤꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄꯗꯒꯤ ꯍꯦꯟꯅ ꯊꯣꯛ ꯐꯪꯂꯛꯇ꯭ꯔꯕꯅꯤ. ꯊꯣꯛꯅꯕ ꯀꯌꯥ ꯍꯣꯠꯅꯔꯨꯔꯕꯁꯨ ꯉꯝꯗꯅ ꯇꯣꯛꯈ꯭ꯔꯕ. ꯑꯗꯨꯒ ꯑꯉꯧꯕ ꯅꯪꯅ ꯈꯨꯜ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯆꯪꯂꯛꯂꯤꯕꯅꯣ? ꯉꯧꯔꯤ ꯐꯩꯔꯤ ꯆꯪꯉꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯨꯔꯥꯟꯕꯒꯤ ꯂꯝ ꯂꯩꯔꯛꯇꯕꯗꯒꯤ? ꯃꯗꯨꯗꯒꯤ ꯅꯍꯥꯛꯅ ꯁꯤꯗ ꯑꯃꯨꯛ ꯑꯩꯕꯨ ꯄꯨꯊꯣꯛꯄꯤꯒꯅꯤ ꯍꯥꯏꯗꯅ ꯊꯥꯖꯍꯟꯕꯤꯔꯤꯕ? ꯅꯄꯨꯟꯁꯤꯒꯤ ꯑꯣꯏꯔꯔꯣꯏ. ꯈꯧꯃꯩ ꯄ꯭ꯔꯣꯞ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛ ꯏꯆꯟ, ꯑꯁꯦꯡꯕꯒꯤꯅꯤ. ꯑꯩ ꯊꯥꯕꯨꯝ ꯑꯍꯨꯝꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯄꯟꯊꯧ ꯑꯄꯣꯛꯄ ꯑꯩꯈꯣꯏ ꯈꯨꯜ ꯑꯗꯨꯒꯤꯅ ꯑꯆꯧꯕ ꯑꯉꯝꯕ ꯐꯝꯅꯥꯏꯕ ꯑꯃ ꯑꯣꯏꯔꯤꯕꯗꯨꯅ ꯂꯣꯏ ꯊꯥꯔꯛꯄꯅꯤ. ꯑꯗꯨꯁꯨ ꯍꯨꯔꯥꯟꯕꯒꯤ ꯑꯣꯏꯔꯝꯅꯤꯅꯦ. ꯈꯪꯗꯦ, ꯄꯥꯕꯅ ꯑꯩꯕꯨ ꯂꯝ ꯍꯦꯜꯂꯦꯗꯅ ꯊꯥꯔꯛꯄꯅꯤ. ꯑꯗꯨꯅ ꯑꯩ ꯊꯥꯕꯨꯝ ꯑꯍꯨꯝ ꯍꯦꯛ ꯐꯥꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯈꯨꯜ ꯌꯧꯗꯕ ꯌꯥꯗꯕꯅꯤ. ꯃꯐꯝ ꯑꯁꯤꯗ ꯊꯥꯕꯨꯝ ꯑꯍꯨꯝꯒꯤꯗꯃꯛꯇ ꯑꯩ ꯂꯩꯕ ꯂꯥꯛꯄꯅꯤ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯧ ꯏꯆꯟ. ꯅꯍꯥꯛ ꯌꯥꯃꯥꯏꯕ ꯅꯣꯡꯕꯥꯟꯁꯤꯅ ꯇꯧꯕ ꯉꯝꯗꯕ ꯑꯩꯅ ꯉꯝꯕ ꯀꯌꯥ ꯂꯩꯔꯤ. ꯏꯁ, ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯃꯥꯏꯕ ꯅꯣꯡꯕꯥꯟꯅ ꯉꯝꯕ ꯀꯌꯥ ꯂꯩꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯄ ꯆꯪꯉꯛꯏꯅꯦ. ꯇꯥꯅꯤꯡꯗ꯭ꯔꯦ ꯏꯕꯨꯡꯉꯣ, ꯍꯨꯔꯥꯟꯕꯒꯤ ꯇꯥ ꯇꯧꯔꯛꯂꯅꯨ. ꯅꯊꯤꯕꯣꯡꯗꯣ ꯅꯕꯨꯛ ꯊꯟꯅ ꯆꯥꯔꯕ ꯅꯠꯇ꯭ꯔꯣ? ꯆꯠꯂꯣ. ꯊꯤꯕꯣꯡ ꯌꯥꯎꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯀꯅꯨꯀꯣ. ꯈꯣꯃꯩꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯍꯥꯏ. ꯏꯆꯟ, ꯌꯨꯝꯁꯤꯗ ꯀꯅꯥ ꯂꯩꯕꯒꯦ? ꯅꯪ ꯅꯊꯧ ꯀꯩ ꯂꯩꯒꯦ? ꯑꯩ ꯏꯊꯟꯇ ꯂꯩ. ꯅꯨꯄꯤ ꯏꯊꯟꯇ ꯂꯩ ꯀꯥꯏꯅꯒ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯦ ꯈꯜꯂꯤꯔꯣ? ꯅꯊꯤꯕꯣꯡ ꯆꯥꯔꯤꯕꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ. ꯑꯩꯒꯤ ꯊꯥꯡꯁꯤꯅ ꯊꯥꯡꯕꯨ ꯊꯥꯡꯒꯠꯈ꯭ꯔꯗꯤꯅꯦ ꯏ ꯇꯥꯗꯅ ꯊꯥꯡꯗꯕꯒꯤ ꯋꯥ ꯂꯩꯇꯦ. ꯑꯗꯨꯕꯨ ꯅꯪꯒꯤ ꯆꯦꯡ ꯐꯗꯅꯅꯦ ꯏꯕꯛꯇꯤ ꯇꯥꯍꯟꯕꯤꯗ꯭ꯔꯦꯗꯅ. ꯆꯠꯈ꯭ꯔꯣ, ꯌꯦꯡꯅꯤꯡꯗꯦ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯐꯔꯦ. ꯑꯩꯒꯤ ꯄꯨꯛ ꯊꯥꯛꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩ ꯏꯆꯟꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯁꯛꯁꯤꯃꯗꯤ
Nangi na phamda aina sungsoi soidra ngakani. Hoi chumi. Ai huranmani. Nangi sak phau huralaga charure. Adu sakhibo wasak asimadi soyana khangkani. Aina mafum asida changjapam lawba yadrabasu thawum ahum pharakpa numitudadi nangi na laktana nanga loina duna ai tarang khul tamna nungseng khul si thadoklaga chatkani. Si hairaga thongdo hangtoklaga thokredo dumo. Wakhalduda khalhawdabani nate nupi macha asi. Sengmuki oiraba salane. Asengmuki oiramlabadi kamdawne. Khul sidagi sunattaba mito minawni haiba. Mamangi matamda akhoi khul sida aina khanglakpadagi mito minaw amatta lakpadi laitri. Masina kaya yamna sumdoriba. Si hairaga maagsu maning thongdo hangtokhibaga loinana mon minong amatamna yengthokhi.